ngang kibaga adagi tokthore ibasiga onare haibase asigumba parjagi against the labor sarkar se leibigano parja leibak se phajina ngakpiyo parjagi welfare gi damakta leibiyo nomi sara tanjariba maduna transportation gi sasi hengalakpa targadi mana taliba paisa dudi chathok chachin thawda loina sakhiptaba thawgi mamanda loi sakhitaba aduga laik tamba school chapada khopada loina sakhipta lairba family gi angang singdudi laik tamhanba ngamdaba tab sakthong gas petrol diesel pipe natural gas amadi CNG gi mamal hengalakpagi mayokta Congress legislature party ki leader o IBOBI amadi Manipur Pradesh Congress Committee MPCC ki president ke MEGHACHANDRA luchingduna wakat mi form kre BG Rota leba Congress wama da pangthoki ba thoram aduda MPCC ki maru oiba thomi singna sakthong gas petrol diesel amadi natural gas sing mamal henbagi matangda play card kaya paiduna yaningdaba utki wakat mi form aduga mari lenena hanagi chief minister Okram IBOBI na hai wakat mi form asi AICC ki president Sonia Gandhi ki meeting makhada India sin bathungna pangthokpani Prime Minister Narendra Modi na luchingba NDA gi lengak asina chathariba thawng asidi lairaba miyambu namthabani lairaba miyambu kham thengna wahanbani ngasidi leibak asida tangai fadana changba polam sing atia khena mamal hegwangkhre nongma kangdana mamal hengatpagi fibam amasu leiri masi yamna laibak thiba amani lengak pairiba singna tawning pata tawba haibasi democracy gi wahanthok nate opposition yaudana democracy mapung faba nate masigi wakhalon asida wakat mi fam asi pangthokpani haina so o IBOBI na makataki control tawraga world market e henkalakpado madugi deficit to madugi gap to India government na paisa du puthoga lairaba praja singda soaloi doba hanagi mamandu deida hengal handana yolagadi akhoi lairaba praja singsida masigi saitheng si piroi aduna gas oil gumba cooking gas gumba or petrol gumba diesel gumba sidi ina khunba mida or so called bureaucrat officer sing haibadi effort to bangamba hotna bangamba magi ai laijaba kambudadi kasu sokteba lairba daily wage earner sing thabak daily gi thabak suraga makhoi nomgi sara tanjariba maduna transportation gi sasi hengalakpa targadi mana taliba paisa dudi chathok chachin thawda loina sakhiptaba thawgi mamanda loi sakhitaba aduga laik tamba school chapada khopada loina sakhipta lairba family gi angang singdudi laik tamhanba ngamdaba taba wakat mi fam aduga mari lenena MPCC ki president ke MEGHACHANDRA hai state manga ki mikhal hek loi khibaga petrol diesel chakthong gas amadi natural gas ki mamal lepa leitana hengalakpa asi yamna laibak thibani BJP na luchingba lengak asina chathari ba thawng asi ya fam thokte India da leiriba miyam ki awaba sing lehandaba haibasi Congress ki pandamni BJP na mikhal mamang dana miyam ki yaifana ba achau asawa wangang laga mikhal hek loi khibaga miyam bu wahan ba haibasi tawheiba natte ngasi ditangai fadana changba polam singka hena mamal hengalakpa asina miyam asuki matik ware masi afawa khudam nate hairiba sing asi khangna lengak pairiba singna athubada thabak paikhat kadabani miyam gi mayokta leiba sing gi mayokta Congress na matam pumna makta lepli hainasu ke MEGHACHANDRA na makhataki petroleum product ki nong makang dana hengalaiba masing thingam dana BJP lengak lakpategi hengalakliba masina parja ase nakan yettegi sabkhai raktana ngasidi awaba mayam thengnariba mayam maram masina ni ngasi handaki lahaugi election the people ki mandate to either physical money power asina chingba mayamna tawhi haibase khoina khangba lerga su people gi mandate phangre this is okay ekhoi respect tawi adubo madugi hek nongan baga parja singda madugi henana awaba saitheng piba sidi masidi ngang khibaga adagi tokthore ibasiga onare haibase asigumba parja gi against the labor sarkar se leibigano parja leibak se phajina ngakpiyo parja gi welfare gi damakta leibiyo haibagi protest ta Bharat Pumbada Sathabago Maiko State Sathajabani